Akisbani Imphal, Nolini Devi na pau pajari, ahan bada muru iba pau. G20 miphamgi ngarang Imphal da pangthokiba B20 session da Mukhyamantri Nongthombam Birena Mirai Paki investor singna sel thadabina ba pukning singsinkhre. G20 ki delegate singna ngasi Marging Polo Complex Loktak Part INA Headquarters Complex amasung Sanga Ethnic Park yengani amishung Pradhan Mantri Narendra Modi na hairi Lairaba singna jati gi sakho thorang ki thabakta saruk yaba ngamnaba makhoibu hena sakti pinaba sarkarna kanna honari. Manipur na yumpu oiduna G20 gi B20 mifam ngarang Imphal ki City Convention Center da pangthokre. Mifam aduda Mukhyamantri Nongthombam Biren amasung Kendra ki mapan thorum amasung Shiksha ki Rajya Mantri Dr. Rajkumar Ranjan Singna Manipur ki leijariba potential kaya ki matangda pukhatuna Miraiba ki delegate singi pukning singsinkre. Thorum duda wangangbada Mukhyamantri na hai Rajya sida achauba project singidamak multilateral funding agency kaya na sel thadanabagi damak lakpa hore. Hawjik Rajya sida externally added project mari paikhatli masigi manungda road connectivity water supply dam rehabilitation amasung community based forest management ki lamda Americana $1 billion chatukrom thadaba yauri mahangna hai $1 billion amaronggi oigadaba atopa project tare na multilateral bank singi sengthang makada paikhatli masigi manungda water body sing semjinba lambi thong amasung water set development ecotourism sewerage amasung ITSEZ yauri Mukhyamantri na hai Manipur asi haksel gi lamda phaba specialist amasung healthcare professional kaya leire Manipur gi nursing asi Bharat khakta da natana malem gi lebak kaya da pamnabagi sang hengalakli Manipur da yumlo naba lebak Myanmar da gi phawba layeng naba laknari mangna hai polo masana asi Manipur na malem da khudol tamkhibani Masibu malem da khanghanabagi damak Marging Polo Complex malem gi thakta semgatpa ngamle Britain amasung Japan asi Manipur gi puwari da yamna naknaba mari leinai hairaduna Mukhyamantri na hai Moirang da leba INA Headquarters Complex da khwadi gi wangba jati gi firal chingkatle Sana khonabagi lamda singtharaduna Mukhyamantri na hai pikraba rajya achidagi hawjik phawbada Olympian 18 puthokpa ngamle Makhoibu ikai khumnaba utpa oina sarkarna Olympian Park ama semgatle Thauram tuda wangangbada Dr. Rajkumar Ranjan Singna hai Manipur da mahawsa ki phajaba mafam kaya pikthana lebetan natana lamdam asida phangliba heira amadi sa uche kaya na lamkoiba singi puning sing sinba ngamli Rajya asigi naharol sing mahawsa dagi hauna khutcha haibagi lamda thoidok hendokpa magun sing leijai makhoibu ningthina yokhot pirabadi malem ki thakta pukhatpa ngamgani G20 mifhamgi ngasi nini chanba numit ki oina ayukta Miraiba ki delegate singna hengangi margin singda chatuna sagol kangjai gi mitam yengani amashung mafam aduda arambai amasung sagol kangjai chanabachu yengani tungda moirang da chatuna Loktak Part INA Headquarters amasung Sanga Ethnic Park yengani hayang ayukta khoirambal gi ima kaithel yengduba matung ayupung 18 da delegate sing adu Imphal thadokhigani Kamjong jila ki Phungyar subdivision ki manung chanba Marau village tharamba popi pambi sing yantatuna manghankre Phungyar ki SDO amasung SDPO yawba nap amasung forest department ki apunba kangbu amana ngarang mafam atuda lam ekar 15 rom da tharamba popi pambi sing yantatuna manghanki Inpui liangmai rongmai amasung jeme phurup ki apunba Joint Tribes Council na National Highway Samakuntha tare Tamenglong Mahur lambi sembagi thabak ayet apan amata yaudana loisin hanaba mari leinaba singda appeal tawti lambi sembade sokpa lamgi mapu sing khunja sing organization sing yangbilu sing pasing amasung lambi ki nageta tariba mipum khudimangna lambi asi sembagi thabak thuna loisin hanaba honabada mateng pangbinabasu council asina appeal tawti Toksem Headquarters Students Union amasung Village Authority Chairman Council Toksem Subdivision asu lambi sembagi thabakta ayet apan amata pidana thuna loisil hanaba hotnaminasi haina mari lenaba khudingmakta appeal tawri tabiriba pawasi Akasbani Imphal dagine Pradhan Mantri Narendra Modi na hairi lairaba singna jati gi sakho thorang gi thabakta saruk yaba ngamnaba makhoibu hena sakti pinaba sarkarna kana honari New Delhi da ngarang pangthokpa Economic Times Global Business Summit da wangang leduna Pradhan Mantri na hai
सरकार असना लाइरबसिंगी फंगफम थोप चाकथुंगसिंग निंगथीना फंगहंदुना मखोइगी हिंगबगी थाक वांखटहनबा अखनबा मिटेंग चंगली हौखिबा चाही मापन असिदा सरकार असना लाइरब इमुंग कोटी अहुम हेनबदा पकागी युमसिंग साबिबा ngamkhre ngasi phongba pauche singi maroiba pausingi damak hauze ngangom kiran leire kiran Thagachari Nolini G20 miphamgi B20 session Imphal na pangthokibagi pau ngamkhai wathoki matangdi yusemgi warol amasung NSN IM na hatkiba Dr. Kiran Token amasung Rajan giningsing thorom pangthokibagi pausingna ngasi phongba pause ayambada maroiba pauina phongnaba ure Sana Lebakta Lebak Kulumdoidaki lakpa delegate singna saruk yaduna numit humni chathagadaba G20 gi mipham Imphal da hokre Multilateral Funding Agency sing sel thadanaba changlak lehaba Chief Minister gi wafamna banner headline tawri NSN IM na English ngani mapan da hatkiba Dr. T.S. Kiran Y Token amasung A Rajan laikhidabagi taramari shuba ningsing thorom MLA kumukcham Joy Kiran na laikatuni kai khumnu utkibagi pau amasu pausia siga hanbla mai phongli Isel Express ta B20 India Conference Manipur pangtokre Chief Minister na lamdam masida sel thadabirk naba malem gi investor singi puning singsin kre haba pauna ahan headline tawri Poppy thaba mi manga phare Kamjong district kilam ekar tara manga da tharamba Poppy yanthat kre haba pau amana pausia siga ni shuba headline tawri Naharol gi thaudang da malem gi lebak kaya gi delegate singna saruk yaba B20 mipam pangtokre B20 summit na tourism healthcare handloom ICT amadi lambi thong da kanaba kya piragani haba Chief Minister gi wafamna banner headline tawri Shanghai Express English ta City Convention Center the B20 ki conference saukre aikhoi de khudong chaba kaya piragani haba CM gi wafamna han headline tawri sayet number lairing ai ngam khai sambal khabi yaroi haba UCM gi wafam amana pauchi asigi ahan bulamai de phongli Pona famna G20 ki delegate sing laktun Imphal mi pham pangtokre haba pauna banner headline tawri Dr. Kiran Token amasung Rajan gi kumon pangtokre haba pau amasu pauchi asiga han bulamai de phongli Huyalan pauda G20 ki saruk ama oina Imphal B20 ki conference pangtokre any state singi manung da Manipur sakut khongjel da mangjil thabang amne haba Chief Minister Biren gi wafam na han headline tawri Loishin manai drabangam khai wathok S Choro amasung Asang Khulenda traditional boundary dagi hanjilaktuna border pillars sing yunglam le hab usem gi pau amana pausia sig ahan bulamai da phong Irai bakta Manipur na yumbu oidana B20 hawdokre lambi thong phagan hanaba laingak na honari haba Chief Minister gi wafam na ahan headline tawri lamgi se na bulairi wafam sing na fencing kharak labadi lebak irang thokani haba usem gi wafam na pausia sigi anisu headline tawri Imphal Press ta Manipur na yumbu oidana business 20 pangthokre lebak kulumda na sark yaki haina han headline tawri People's Chronicle da Manipur na yumbu oiba B20 ki session pangthokre haina ahan headline tawri Shanghai Express English ta Manipur na yumbu oidana B20 ki conference pangthokre Birenama sungar Kiranjan na Manipur ki potential sing phongdokre haba pauna han headline tawri Manipur Mail da G20 ki mifam yawbu lakpa delegate singbu Manipur na taram na okre khanani nabagi mifam pangthokre haina ahan headline tawri Morning Bell da G20 ki mifam da Chief Minister na Manipur ki potential sing marikchum na phongdokre haba pauna headline tawri Hills Hornbill Express ta Manipur na yumbu oidana G20 ki mifam pangthokiba amasung ain kaina sel khaiba singi mathakta maram da Assam Rifles na akan bathabak lokhatkiba ki pau singna headline tawduna phongli cham pausia da Tamenglong da ki mahur tabalambi sembagi thabak thingjinbabu maikai kyadag yaningdo phongdok narak lehaba pauna headline tawri Tamenglong Times ta Manipur da ihan hanba oina North East Business 20 Conference hawdokre haba pauna headline tawri Masona thar Nisin Tuhil tu amasung Manipur Express ta su ngarang Imphal da Manipur na yumbu oidana B20 summit pangthokibagi pauna headline tawduna phongnari Doctor Singh Association singna makhoi gi dabi phangna bhanabada MP na mateng pangbina ba taksin khibagi pausu Surachanpur da phongwa pauche singa sida headline tawduna phongnari Nolini Thagachari Kiran aruibada moruiba pau amuk hana G20 miphamgi ngarang Imphal da pangthokiba B20 session da Mukhimantri Nongthombam Birena Mileipaki investor singna sel thadabina ba pukning singsin khre G20 ki delegate singna ngasi Marjing Polo Complex Loktak Pat Iron Headquarters Complex amasung Shanghai Ethnic Parking gani amishung Pradhan Mantri Narendra Modi na hairi lairiba singna jati gi sakho thorang ki tabak da saruk yaba ngamnaba makhoibu hena sakti pinaba sarkar na kana honari pawjari